aina habadi male haiba leite female haiba leite nurse ki nurse chap mani imungda wathi hengang ba aduga khongnam khongde moina phamiga da mamang da leisabi amaga hek sakhiba leisabi digi maram da as inoi re se ite ne as talle asimade maya ikang kangi mayam punang mapu taram noksa bagal loine na aigi channel sibu yengbiraba mepung khodik bangpu amuka hana khurumjari ado mayam anauba thengnabi ba ichini na oitargadi ko anauba aigi video sibu haidi ngasi hanba thengnabi ba oitargadi nungsi video na like toksan biramo subscribe su toksan bio mathangda adongi mafamda thuna yongnabagi damakta ado mayam aigi ngasi ki pujara iba aigi ngasi ki topic se na male nurse aina ngasi pujare iba aigi topic se male nurse oiraga kari kana ge haiba sida topic sida niko aina ngasi mate ema mayam da sum share tawjage na ina tawjare ise ko si ai ichini naw singna hangbirak ba kaino ni ko comments da hangbirak pani ise male nurse oiraga kari kana ge haiba se hangai aduni aina khangjaba khara aina share tawjage haina tawre ise male nurse oibasina kari kana ge haiba se sije ai share tawjarake nurse ni ko nurse ni chap mani male oigera female oigera nupi na tamagana female nupa na tamagana male difference kangre ko ado ma'am aina hygienic is a senior bako akoi gi male nurse oibase yam thina kanai haiba means ai harake bako akoi gi hospital da tawri ba khudi maksa sister ngaktani ko akoi nupi ngaktani ko aduna nupi ngakta tawba sida akoi gi nupa se karamba matanga mathau tare haiba matam da hujikan se male nurse yamna mathau tara bani ba hujiki matam sida aigi camera se khar paiba mar hujiki matam sida akoi gi nupa nurse ko akoi male nurse yam mathau tara bani haira ura kai gi da mathau tar kano haita di emergency ward lay ko emergency hangi ko koi hospital kudimakta emergency lay emergency de handle tawba haibase koi gi just as a sister amana handle tawbaga adagi male nurse tu na koi gi brother tu na handle tawbaga aduki matik difference lay haiba means nupi haibasi di hoi tawbadi loina tawduini ba koi na tawse loina care tawri ne ba aduga akoi nupi haibasi di akoi ni nupa haibasi emergency matam ni na achauba masa anoiba achauba ma akoi gi achauba ma khangau dana tu gare ta gare ondha gare akoi tu sal lena haro ne adu do akoi ne nupi te wad law si matu gare thaga se adegi ma se makha da tu gare adu ni haina koi thangbudi thanga kani adu ta su nupa du itadi magi sata amma khatang leiraga na nupa du na di yam laina thangat pa yagani adu gi kana ba amasu leire adu na emergency da matam khudi makta emergency haiba emergency ti da emergency da akoi gi kaino se male nurse yamna mathau tare sima leire ko adagi amana ko akoi gi male nurse ko ambulance akoi gi ambulance call chappa akoi ambulance ta anaba purakpa adagi ambulance ta anaba thinba adi ambulance ta atop hospital dagi purakpa any obi ko ambulance nupi habasidi driver khak chatoini ambulance manung da sabna khaki driver chakadoini gdm chakadoini adagi adu chakadoini ba adaida khoigi nupi do chapa haido nungdang oire na khalone nungdang gi matam da night time da any jaga amadagi hospital da phone tawre na khalone akoigi patient anaba masmana tawre si patient je lawbagi si mafam je location adu hairaga thare na khalone nupi na habasidi safety oide adu duna ambulance ki damakta oina di nupa se male nurse yam mathau taiba nupa haiba nupa se mathau tai adagi purakadori be patient do thangkat pa khorkat pa ama haiba nupa bu yamna kanu tawi haiba na taba nupa gi tungan ba akan ba magi masagi strong oiba akan ba ama lay haiba se aina ai hygienic haiba aduna sida musu male nurse mathau taradra akoi gi ambulance call ga chappa sida ambulance call chappa patient uthaba thangkat pa khokap pa taw sida ko adugi matung sida amu khoi gi kai haini patient je khoi gi ICU da taw matam da khoi loina ICU da tawri adagi ICU da thabak taw matam sister me am tawri si taw matam da patient am emergency ma pure e adagi khangau da patient attendant khoi gi taw da banate ko se khoi gi anaba unaba lakpa anaba khoi ICU da ti khoi ngaksam da kaida khutta kaida mari bara am hapa da dugum ma yam da yeng bada da laiba patient relative to adung wan thaba su me am yauri ne ba
ꯑꯗꯨꯒꯨꯝꯕ ꯋꯥꯟꯊꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯁꯤꯁꯇꯦꯟ ꯂꯩꯗꯅ ꯑꯗꯒꯤ ꯍꯥꯎꯁ ꯀꯤꯄꯤꯡ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯕ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯁꯦꯝꯄꯜ ꯊꯥꯈꯤꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯆꯠꯈꯤꯕ ꯑꯣꯏꯕ ꯌꯥꯏꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯅꯔꯁ ꯍꯥꯏꯕꯁꯦ ꯂꯩꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯃꯇꯝꯗꯨꯗ emergency ꯑꯗꯨꯃꯥꯏꯅ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯦꯜ ꯅꯔꯁꯇꯣ ICU ꯂꯩ ꯇꯥꯔꯗꯤ ꯃꯦꯜ ꯅꯔꯁꯇꯨꯅ ꯌꯥꯝ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯔꯒ ꯕꯦꯗꯇ ꯄꯨꯈꯠꯄ ꯌꯥꯕ ꯑꯗꯨꯒꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯦꯜ ꯅꯔꯁꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯦꯜ ꯅꯔꯁ ꯇꯝꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯃꯦꯜ ꯅꯔꯁꯁꯦ ꯇꯝꯕꯤꯌꯨ ꯇꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ इचिनिना अखोगी युमलोमदा लेबिरिबा मयामसे होय तंबबुदी हुजिक तमनारेको ngasi ge igi topic se male nurse ki ngakto oidoinebako ai male nurse ki ngakto oina haizarake ada अखोगी इचिनिना युमदा अखोगी +2 तौबो लोइबा इचिनिना मयामा करी तौसिगे दि खंगदबा ममा मपा अदगी मा बाबा ना दि नंगी तौगदबा अमा खल्लु नंगना तौदोरिबदो करीनो दब हाइदि तौरो कई हाइदि तौबदि ngमदबा अखोगी पैसासु खरसु लेगुमसु तौबा लोइना पुथोकपसु ngमदबा अदुमाइना जॉब हाइबसे जॉब से एकदम द लोइनबा फंगदबनी अदुना मणिपुर इंस्टीट्यूट मैम लेरबनी अखोगी नर्सिंग तमनबगी दमकता तंबसु मैम तमनरबनी नर्सिंग अदुना हाइदी इसम सम हाइबदा +12 लोरकांदा अखोगी सिनुंदिनदा फंगे अखोई चाक चाथोगा चाक तुओकांदा अखोई खोंनांग मखोंदगा फंबा चटपा खोंनांग मखोंदगा फंबगा वाथि हेंगांगबा अदुगा खोंनांग मखोंदे मोइना फमियादा ममांगदा लेसाबी अमगा हेक चखिबा लेसाबीदिगी मरमदे अस इनोय नोयरे से इतेन अस तल्ले असिमदे मयाई कंगंगी अदुमाइना मीगी मरमदा ngangnaraga leibado leitaba nati बनोय तौरीने बनोय अदुदना अदु कईगी तौरीनो हाइदे नोयदा नथौ अमा नोयगी नथौ नसाना नसागी थबकसे नथौजे चिंदबा साचाथोनी युमदा इमाना इचेना इतैमना खंगे सातो साथोनी साथोकाना नोय साचातोंनारगा थोंनारनी फोन तौरगा चारबो हेलो आई चादोरे आई लोइरे अदु चारे थोलागे आई चाक चारी अदु थोगा न खोंना मुखोंदा फमगा नोइना वाथी ngangnarani warem ngangnagani adugi mahuta matambu maru oina khallu matamgi value matam amuhana haloi nang paisadi ko na hujik ta hawda su ko na tange haiba ya adugo matam dudi amuhana haloi aduna matamgi value se yamna khangna matamgi mamal khangna chatpiu aduna chacha tora kana khongnam khong phangba thong makhongda phamba thong mathakta phamaga na mangda sakhiba nupi mage maramda ngangna ba adagi अदुगुमा मयाम तोपियु अदुगा मेल नर्स तंबा हाइबसे याम कानाबा अमनी अदुगा प्लस हुजिकांगी नुपा मसा ngैसे नुपा मसा द नते नुपी मसासु नुपी मसासु गेम सानबा याम सनै अदो गेम सानबा होय सानागदबनी मतमगे सनबनी गेम सानागदबनी फेसबुक पाइगदबनी यूट्यूब दे येंगदबनी अदगी इमानवी फ्रेंड सर्कल ती नगदबनी अदगी कनो तौगदबनी पार्टी सार्टी लोइनबा तौगदबनी अदैदा मागी लिमिट हाइबा मा लेदना मागी लिमिट हाइबा मा लेदन लिमिट तुगी क्रॉस तौरबा मतुंग दनेबा मी हाइबा मीसना मांगबा हाइबा मनबा हाइबा यावरिसे अदुना यामाबदा गेम सानबा मतमदा कोई मिनिट कुन कुमंगा दगी हेना कोई सानबिदबा लोइनबा मागी पोतुई खंगबा मागी पोतुगी महावदो आइगी कोकसे आइगी सिगी ब्रेन से दा याम हापीदबा आइगी कोकसे दा याम हापीदबा अदुगा आइना तौगदोरिबा थबकदो मयाम ngasisu ai खोनांग खोंग फंबा यावरानी थोंग मथक्ता फंबा यावरानी वाथी ngang यावरानी हयेंग चु दु चप माने अदुना करीमता कानाबा पुरोय अदुना मेल नर्स तंबा यामना कानै आइना इपासिंग द हाइजरिसे नोइना हाइबिरकबा क्वेश्चन दो मेल नर्स ओइरगा करी काना गे हाइबदो अदुनी अदुगी मथक्ता द प्लस हुजिति मपांदा चपगी कानाबसे दुकी मतिक लेरे अदुना युमलोदो कोई तौना एक्सपीरियंस लौना अदुम मपांदा चटपगी अदुम कोर्स अदुम तौबा क्लास अदुम अटेंड तौबा खोटपा अदुमाइना तौरगा मपांदा USA चपा कनाडा चपा अदगी कइनोदा करीबा दुबई चटपा लोइना चपा से करी मीना चपा ngamaga अखोइ चपा कइदोमै ngamoidona हाइबदो खनगदबनी अदुना aina haijening ba haiba khoina chatke haina khoina tauge haina tauriba khudingma plan se khoigi matam manghan bidaba aduga khoina yum kai palaba matungda khoigi nupi obi akhoidadi hoi yadre nupi obi akhoidadi khoina mapan chake khanba se yum pandringai luhongdringai icha isu yaudringai mamang do ina chatpagi plan se tawgadaba kaino haidi
नुपी ओइबिनिना अखोइदी सनिंगबा कया अमा अखोइना मयाम प्लान तौतासु family de isa lerakpani iwa thadu amaga chakhini isa thadu amaga chatkani asugumba meyam lakpasina adegi plus adegi isa du yengakani family yengakani adumba meyam du yengbaduna ai training chatpa manga ngamu ai class yawba ngamu ai aduna tawbige nupi oiba ichini naw singna mapan chapegi khoigi khoi akanba hairi hotna ba yamna kanba matam kano tawba mi ichini naw yawdaba sunate ko ina haijari se yawdaba nate yawrini ado Mapanda satpagi da makta kan tawge na khanbiba ichininaw leitaragadi luhongdringai da hana loinaba tawbiba aduna khwaidagi best ni aina haijaningi ko lubu luhonga ba loire aduni aduga amasu sidaista kano sina khoigi inaw singchina ingonda hangbire ba isi kano di khoigi male nurse ka je salary di kamai tawen hai chap manai salary same oigani nangna experience lairaga nangna experience lairi badugi matungina nangna any kano da nangna hospital da sangma matam da nangi salary da dum adugi experience ki matungina dum henkala sarakani adu butawbada di akoi sida haiba tare ko akoi sida di kam se kam da koi di 17 18k dagi adum just nangna hujik nangna tamaga akoi gi lakpase DNC tawda badi yadre ko DNC means Delhi Nursing Council da koi register tawba amadi mathau taiba ko adu nangna tawraga sida lakpa oitargri nangwanda sida isa nangna thabak tawba matamda nang se 17k 18k dagi nang course complete certificate to adu paraga dum tawba matamda phangani aduga nangna experience leitarga di nangna experience leiri ena khantargri nangna experience leiri badugi matungina according to experience ta dum nangi salary da dum yamna dum phangakani ai aduga matam khudi makta ko akoigi negative khanba se akoigi male nurse oiraga adu haiba adugumba wakan khanba thawdu isam samna haida sine ko koi isam samna haida bada hospital gi thabak ta natana aigi imung du danga sisima hospital gi wadana tana aigi imung sida nga sijima anaba ma yawre hairene nungdang sida thinga kanda naba ma yawre adi mazi fever tawre adudu tawre haite at least adudi nang nasana tam jaruri ba nangi profession do nang nasana khangjaba nina nang nungdang du da pung ama ani taba matam do da nangi thangna ba nangi somgi akoi leirak adu subada adu kano do khoi chawbi do madu nurse ta maga leibani madom to kauruji haba tumi ba mi do disturb taw da bida ai isana nurse to tamubo oitagadi aigi nari ba imungi ai nari ba do ai isana dum treatment adum pijaba yai first aid piba do ai isana dum piba do yam thina lai haibani da aina haibadi adune ba aduna aina haibadi male haiba leite female haiba leite nurse ki nurse chap mani imung da sukanai mapan da sappa matam da su any ama da hospital ama da interview sappa matam da thabak phangdani ngai su oi di haiba hoi just interview ama attend to wama tam dadi sungpa pa dana nangna chatlaga sukhang khang dana interview de heta pass to gani haibade haiba ngamoi khangba mani mathok tai dana aina chatori bado nang kitchen gi kanu gi thongba thakpa gi maram da haire na khalune nang thongwa matam da kanu se nang ye chicken thongani harga chicken thongbu sina kari thakani haibagi at least khara makhadi nang khangani dana ko adumaina sizu chapmane khoina toriba aigi isagi profession jigi maram da akoi je sigi akupa maron se akoina khangba ama mathok tai haidi aina leidi be experience to adugi matungi na akoina interview tawba matam da su adugi according da adum hangakpa se adum hangakani haiba hangakani haina aina adum haijaninge bako adugo matam khudi makta ko aina haijaning ba mana koigi negative things oiba singche ko koktage papa kanthoko negative things oiba singche kokta lakpa je phat kanthoko kanada ba pole singje out of thoko kok manung sidagi ne sat out of thoko aduga ado mayam video se nungai bitar gadi mathang da su sigumba video se mayam adum semaning ba leita di dum comments adum thada biramo adum kaisamna khangjaba khara adum khangjaba leijaba sing se ko mayam da dum khara adum share tawjara ke aigi su knowledge adum kano oijaba ado ingonda leiba knowledge ke se mayam da su khaga adum share tawjage aduna hogal eiba isini naw mayam sisu phatabala bi da sakhi do bisaruk pudi masa gi profession amam nurse ki wada natana atopa profession amam da so dum loina chatpa yai adune ado video se nungai bi taragadi loibo phawo yeng bi bagi da makta haininga letara thagachari thank you bye bye